ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯝꯐꯥ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏ ꯍꯩꯈꯥꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯂꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯇꯝꯐꯥꯅ ꯍꯦꯛꯂꯛꯂꯤꯕ ꯍꯩꯁꯤꯡ ꯑꯗꯨꯕꯨ ꯈꯨꯜꯂꯤ꯫ ꯇꯝꯐꯥꯅ, ꯏꯇꯥ, ꯅꯪꯁꯦ ꯅꯕꯨꯛꯇꯤ ꯐꯩ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯅꯁꯥꯗꯨꯗ ꯑꯔꯣꯠꯄ ꯍꯥꯏꯕ ꯑꯝꯇ ꯊꯝꯕ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯇꯣꯝꯕꯤ ꯁꯅꯥꯅ, ꯅꯪꯒꯤꯗꯨꯗꯤ ꯀꯩ ꯋꯥꯍꯩꯅꯣ? ꯑꯗꯨ ꯏꯇꯥ, ꯑꯩꯁꯨ ꯃꯤꯅ ꯑꯩꯉꯣꯟꯗ ꯑꯔꯣꯠꯄ ꯋꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯅ ꯀꯟꯅꯗꯤ ꯂꯣꯠꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯗꯦ, ꯏꯁꯥ ꯃꯅꯨꯡꯁꯤꯗ ꯍꯩꯅꯗꯕ ꯑꯃ ꯑꯗꯨꯝ ꯄꯣꯛꯏ꯫ ꯑꯗꯨꯗꯅꯤ ꯅꯪ ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯤꯗꯣ, ꯅꯪꯅ ꯐꯅ ꯐꯕ ꯇꯧꯔꯁꯨ ꯅꯪꯒꯤ ꯑꯁꯣꯏꯕꯗꯨꯅ ꯂꯥꯟꯅ ꯍꯦꯛꯇ ꯎꯕꯤꯔꯤꯗꯣ꯫ ꯑꯗꯨ ꯐꯔꯦ ꯏꯇꯥ ꯇꯝꯐꯥ, ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦ, ꯅꯣꯡꯃ ꯈꯪꯅꯔꯛꯄ ꯃꯤꯀꯨꯞꯇꯗꯤ ꯅꯪ ꯂꯥꯟ ꯇꯥꯖꯁꯅꯤ꯫ ꯇꯝꯐꯥ ꯅꯣꯛꯇꯨꯅ, ꯏꯇꯥ, ꯅꯄꯨꯟꯁꯤꯗꯨꯗ ꯅꯨꯄꯥ ꯑꯝꯇ ꯐꯥꯎꯕ ꯀꯣꯏꯔꯛꯇ꯭ꯔꯤꯕ ꯅꯪꯅꯗꯤ ꯈꯪꯉꯔꯣꯏ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ꯫ ꯁꯤꯃꯇꯪ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯂꯩꯔꯒ ꯊꯤꯜꯂꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ, ꯁꯤꯃꯇꯪ ꯄꯥꯝꯃꯦ ꯍꯥꯏꯕꯗ ꯄꯤꯔꯛꯄꯅ ꯍꯦꯛꯇꯁꯨ ꯍꯥꯜꯂꯤ꯫ ꯑꯃꯗ ꯌꯥꯗ꯭ꯔꯁꯨ ꯑꯃꯗ ꯏꯇꯥ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯗ꯫ ꯅꯨꯡꯉꯥꯏꯅꯤ, ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ꯫ ꯍꯤ ꯑꯅꯤ ꯇꯣꯡꯕ ꯐꯥꯎꯗ ꯀꯔꯥꯏꯅꯣ ꯍꯥꯏꯔꯤ, ꯑꯗꯨꯒ ꯅꯪꯗꯤ ꯍꯤ 10ꯃꯨꯛꯅꯤ ꯇꯣꯡꯉꯤꯁꯤ꯫ ꯏꯁ ꯅꯪ ꯑꯃꯀꯣ, ꯂꯥꯛꯑꯣ ꯁꯤꯅꯤ ꯌꯥꯔꯅꯤ, ꯐꯖꯅ ꯆꯥꯎꯔꯁꯤ꯫ ꯍꯣꯏ ꯏꯇꯥ꯫ ꯉꯥꯡꯕꯤ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯛꯅ ꯁꯤꯛꯅ ꯃꯆꯤꯟꯅ ꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏ ꯌꯧꯅ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦꯃꯤ꯫ ꯉꯁꯥꯏ ꯍꯦꯛ ꯆꯥꯛ ꯇꯣꯛꯂꯛꯄꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯒ ꯁꯤꯐꯥꯎꯕ ꯍꯦꯛ ꯍꯜꯂꯛꯇꯦꯕ꯫ ꯃꯁꯤ ꯊꯕꯛꯄꯨꯗꯤ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯕꯕꯨꯅꯦ, ꯃꯥꯒꯤ ꯃꯐꯝ ꯃꯇꯝ ꯈꯪꯗꯕꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯈꯣꯏꯗꯧꯁꯤ ꯊꯤꯠꯄ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯉꯥꯡꯕꯤꯅ, ꯅꯠꯇꯦ ꯅꯪꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯨꯔꯒꯦ? ꯏꯃꯨꯡꯁꯤ ꯆꯥꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯈꯤꯇꯗꯁꯨ ꯂꯣꯏꯁꯤꯟꯗꯈꯩ꯫ ꯏꯃꯥ, ꯏꯇꯥ ꯇꯝꯐꯥꯎꯗꯤ ꯆꯠꯂꯨꯕꯅꯤ, ꯑꯗꯣ ꯆꯥꯛꯈꯨꯝꯁꯤꯡ ꯁꯣꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯁꯣꯛꯂꯨꯔꯒꯦ ꯏꯇꯥꯒ꯫ ꯅꯇꯥꯕꯨ ꯆꯪꯉꯛꯇ꯭ꯔꯕ꯭ꯔꯣ? ꯆꯪꯉꯛꯇ꯭ꯔꯦ, ꯊꯣꯡꯒꯥꯟꯗ ꯂꯩꯍꯧꯏ꯫ ꯑꯩ ꯑꯝꯇ ꯁꯣꯛꯈꯤꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯏꯪꯈꯣꯜꯗꯒꯤ ꯍꯪꯒꯥꯝꯁꯦ ꯈꯤꯇ ꯍꯦꯛꯑꯝꯃꯨ, ꯅꯨꯃꯤꯗꯥꯡꯒꯤ ꯃꯊꯦꯜ ꯑꯣꯏꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯍꯩ ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯋꯥꯀꯣꯏ ꯁꯨꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯒ ꯀꯨꯏꯔꯅꯨꯀꯣ, ꯃꯇꯝꯁꯤ ꯊꯦꯡꯂꯕꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤ ꯆꯧꯕꯗꯨ ꯌꯧꯔꯦ꯫ ꯊꯥꯅꯤꯜ ꯍꯥꯟꯅꯅ ꯇꯝꯐꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯅ, ꯏꯇꯥ ꯀꯨꯏꯔꯣꯏ, ꯅꯪ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ, ꯑꯩ ꯐꯠ ꯑꯝꯇ ꯆꯠꯍꯟꯈꯤꯒꯦꯕ꯫ ꯍꯣꯏ ꯏꯇꯥ꯫ ꯇꯝꯐꯥꯁꯨ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯋꯥꯔꯤ ꯁꯥꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯗꯤ ꯑꯅꯤ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯟꯖꯩ, ꯑꯁ ꯑꯩꯒꯤꯁꯨ ꯑꯃ ꯂꯩꯔꯝꯃꯗꯤ ꯑꯁꯨꯃꯥꯏꯅꯒ ꯋꯥꯔꯤ ꯁꯥꯔꯝꯗꯣꯏꯅꯦꯕ, ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯑꯩ꯫ ꯊꯥꯅꯤꯜꯅ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉꯤꯁꯤꯕꯣ? ꯑꯁ ꯇꯣꯝꯕꯤ ꯁꯅꯥ ꯉꯥꯏꯕꯗꯤ ꯊꯦꯡꯉꯤꯅꯤ, ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯏꯃꯣꯟ ꯍꯦꯛ ꯃꯣꯜꯂꯗꯅ꯫ ꯌꯥꯔꯦ, ꯅꯪ ꯌꯧꯅꯕꯤ ꯑꯃꯗ ꯄꯪꯊꯪꯗ ꯊꯪꯖꯤꯟꯅꯕꯗꯣ ꯇꯧꯔꯅꯨ꯫ ꯅꯪꯁꯦ ꯑꯩ ꯏꯊꯥ ꯑꯃ ꯊꯥꯖꯗꯦꯀꯣ꯫ ꯇꯥ ꯊꯥꯅꯤꯜ, ꯅꯪꯁꯤꯗꯤ ꯑꯋꯣꯏꯕ ꯇꯜꯂꯤꯌꯦ, ꯅꯣꯡꯃꯇ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯦ, ꯈꯠꯅꯕ ꯍꯧꯗꯣꯏ ꯇꯧꯔꯒ ꯂꯩꯔꯦꯗꯅ꯫ ꯑꯩꯒꯤꯁꯦ ꯈꯠꯅꯕ ꯎꯅꯗꯤ, ꯅꯪꯁꯦ ꯅꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤ꯫ ꯇꯝꯐꯥ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ, ꯑꯁ ꯑꯩ ꯆꯠꯂꯒꯦ, ꯅꯪꯅ ꯑꯩ ꯄꯥꯝꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯤꯠ ꯌꯥꯝꯕꯤ ꯀꯥꯏꯗꯦ ꯍꯥꯏꯔꯛꯀꯅꯨ꯫ ꯌꯥꯝꯃꯤꯕꯨ ꯌꯥꯝꯃꯤ ꯍꯥꯏꯕꯅꯤ, ꯅꯪꯅ ꯀꯣꯏꯔꯤꯁꯦ ꯑꯩꯒ ꯊꯥꯔꯒ ꯅꯨꯄꯥ ꯀꯌꯥꯅꯣ? ꯑꯅꯤꯗꯨ ꯈꯠꯅꯔꯛꯄꯗꯨꯗꯗꯤ ꯇꯣꯝꯕꯤ ꯁꯅꯥꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯀꯩꯗꯧꯔꯒꯦ? ꯇꯥ ꯊꯥꯅꯤꯜ ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯣꯏꯅꯤ ꯁꯥꯎꯅꯩꯁꯤꯕꯣ? ꯇꯣꯝꯕꯤ ꯁꯅꯥ, ꯅꯣꯏꯅ ꯇꯥꯁꯦ, ꯅꯪꯅ ꯈ꯭ꯔꯥꯏ, ꯃꯁꯤ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯃꯤ, ꯃꯃꯤꯠ ꯌꯥꯝꯕꯤ ꯅꯨꯄꯤꯅꯤ ꯃꯁꯤ꯫ ꯇꯝꯐꯥ ꯃꯥꯁꯨ ꯃꯇꯥꯗꯣ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯇꯥ ꯇꯣꯝꯕꯤ ꯁꯅꯥ, ꯇꯥ ꯊꯥꯅꯤꯜ ꯍꯥꯏ ꯃꯌꯥꯝꯁꯦ ꯅꯪꯕꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ, ꯑꯩꯁꯤ ꯃꯤꯠ ꯌꯥꯝꯃꯤ, ꯃꯥ ꯅꯠꯇꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯌꯦ, ꯅꯠꯇꯦ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯏꯔꯥꯜ ꯍꯦꯛꯇ ꯄꯤꯕ ꯌꯥꯕ꯭ꯔꯕ? ꯇꯣꯝꯕꯤ ꯁꯅꯥ ꯋꯥ ꯂꯣꯠꯄ ꯍꯩꯇꯕꯒꯤ ꯍꯧꯅꯕꯤ ꯀꯩꯁꯨ ꯈꯟꯗ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯔꯛꯏ, ꯆꯨꯝꯗ꯭ꯔꯣ ꯏꯇꯥ? ꯇꯥ ꯊꯥꯅꯤꯜ ꯍꯥꯏꯔꯤꯁꯦ, ꯅꯪꯒꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝꯁꯨ ꯂꯩꯔꯤꯗꯨꯗꯤ, ꯅꯪ ꯀꯣꯏꯔꯤꯗꯨꯗꯤ꯫ ꯇꯝꯐꯥ ꯇꯣꯝꯕꯤ ꯁꯅꯥꯗ ꯃꯤꯠꯆꯤꯗꯨ ꯇꯨꯃꯤꯟꯅ ꯈꯞꯄꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯈꯪꯕꯤ ꯇꯣꯝꯕꯤ ꯁꯅꯥꯒ ꯅꯠꯇꯦ, ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁ ꯇꯥ ꯊꯥꯅꯤꯜ, ꯅꯪꯗꯤ ꯄꯨꯔꯥ ꯃꯥꯏꯕꯒ ꯃꯥꯟꯅꯔꯦ, ꯑꯁꯦꯡꯕ ꯉꯥꯛꯇ ꯍꯥꯏꯌꯦ꯫ ꯊꯥꯅꯤꯜ ꯁꯥꯎꯅ, ꯍꯦ ꯌꯥꯔꯦ, ꯃꯤꯠꯆꯤꯒ ꯈꯠꯀꯅꯨ, ꯌꯦꯡꯅꯤꯡꯗꯦ, ꯅꯪ ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ ꯃꯤꯠ ꯌꯥꯝꯕꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈꯤ꯫ ꯇꯝꯐꯥ ꯇꯣꯝꯕꯤ ꯁꯅꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯑꯩꯅ ꯏꯪꯒꯤꯠ ꯄꯤꯔꯤꯗꯣ ꯍꯥꯟꯅ ꯇꯨꯟ ꯌꯦꯡꯕ ꯀꯩꯗꯧꯒꯦꯕ? ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯔꯦꯗꯅ ꯁꯦ, ꯅꯪ ꯑꯃ ꯏꯕꯦꯝꯃ꯫
ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯌꯥꯗꯕ ꯋꯥꯅꯤ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯅꯁꯥꯅ ꯀꯩꯝ ꯈꯪꯗꯕ꯭ꯔꯕ ꯀꯩꯅꯣ ꯏꯇꯥ ꯃꯤ ꯇꯥ ꯊꯥꯅꯤꯜꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯠꯇꯦꯅ ꯑꯣꯏꯗꯕ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯇꯥꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦꯗ ꯑꯩꯅꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯒꯗꯣꯔꯤꯀꯣ ꯅꯪ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯁꯥꯎꯅ ꯃꯥꯡ ꯊꯥꯔꯒ ꯒꯝ ꯆꯠꯈꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤꯁꯅꯥ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯖꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯃꯥꯁꯨ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯇꯝꯐꯥ ꯐꯃꯨꯡ ꯑꯗꯨ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯏꯕꯦꯝꯍꯜꯅ ꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯅꯥꯒꯗꯨꯕꯨ ꯑꯃꯇ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯑꯩꯁꯦ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯤꯕꯖꯥꯠꯅꯤꯀꯣ ꯋꯥꯒ ꯑꯝꯇ ꯉꯥꯡꯀꯅꯨ ꯍꯥꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃ ꯐꯥꯎꯕ ꯁꯨꯅꯤꯁꯨ ꯈꯪꯕ ꯅꯠꯇꯕ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯅꯨꯄꯥ ꯈꯔ ꯎꯅ ꯅꯃꯥꯟꯅꯕꯤꯅꯦꯅ ꯁꯦꯛꯄꯤ ꯏꯃꯥꯟꯕꯤꯗꯨꯒ ꯈꯔ ꯒꯥ ꯅꯣꯛ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯪꯅ ꯀꯅꯥꯗꯕꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯣ ꯏꯃꯥ ꯉꯔꯥꯡꯗꯣ ꯇꯥ ꯊꯥꯅꯤꯜ ꯎꯅꯕ ꯏꯇꯥ ꯇꯣꯝꯕꯤꯁꯅꯥꯒ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏꯕꯗꯣ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗ ꯃꯥ ꯂꯣꯏ ꯍꯥꯏꯗꯣꯔꯛꯏ ꯍꯧꯖꯤꯛꯇꯤ ꯇꯥ ꯊꯥꯅꯤꯜꯗꯣ ꯁꯥꯎꯕꯅ ꯃꯅꯥ ꯐꯥꯎ ꯄꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯇꯣꯝꯕꯤꯁꯅꯥꯁꯦ ꯋꯥ ꯉꯥꯡꯕꯗ ꯑꯄꯟꯕ ꯂꯩꯇꯕꯅꯤ ꯃꯤꯃꯥꯡꯕꯨ ꯃꯥꯡ ꯅꯥꯏꯗꯕꯅꯤꯗꯅ ꯏꯕꯦꯝꯃ ꯅꯪꯅꯦ ꯃꯥꯒ ꯄꯨꯜꯂꯤꯈꯩꯗꯤꯅꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯂꯛꯀꯅꯤ ꯏꯃꯥ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯥ ꯊꯥꯅꯤꯜꯗꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯑꯃꯨꯛ ꯍꯟꯅ ꯊꯥꯖꯕꯤꯒꯗꯧ ꯃꯥꯟꯗ꯭ꯔꯦ ꯏꯕꯦꯝꯍꯜ ꯁꯣꯔ ꯁꯥꯡꯕ ꯑꯃꯨꯛ ꯍꯣꯟꯗꯣꯛꯇꯨꯅ ꯏꯃꯥ ꯍꯦꯛ ꯕꯦꯝꯃ ꯊꯥꯖꯗ꯭ꯔꯒ ꯊꯥꯖꯗ꯭ꯔꯦꯗꯅ ꯑꯗꯒꯤꯗꯤ ꯃꯥꯏꯅ ꯀꯥꯏꯅꯖꯔꯁꯅꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯀꯣꯏꯔꯤꯕꯗꯨꯕꯨ ꯀꯥꯟꯅꯗꯦ ꯆꯥꯛꯇꯨ ꯆꯥꯁꯤꯜꯂꯛꯑꯣ ꯏꯕꯦꯝꯃ ꯏꯃꯥꯅ ꯎꯇꯤ ꯊꯣꯡꯕꯅꯤ ꯋꯥꯗꯣ ꯍꯥꯏꯗꯨꯅ ꯀꯥꯗꯨꯒꯤ ꯊꯣꯛꯈꯤ ꯏꯕꯦꯝꯍꯜꯗꯨ ꯇꯝꯐꯥꯁꯨ ꯑꯁꯨꯝꯅ ꯁꯣꯠꯂꯤ ꯍꯣꯏꯗꯤ ꯆꯥꯛꯅꯒ ꯂꯥꯝꯕꯅꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯆꯔꯥꯗꯤ ꯍꯦꯟꯕ ꯉꯝꯃꯣꯏ ꯑꯩ ꯎꯇꯤ ꯊꯣꯡꯕꯁꯦ ꯇꯞ ꯇꯥꯒꯩ ꯆꯥꯔꯒ ꯑꯃꯨꯛ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯗꯨꯅꯤ ꯅꯨꯡꯊꯤꯜꯅꯤ ꯊꯣꯏꯕꯤ ꯍꯩꯅꯧ ꯃꯦꯠꯄ ꯑꯗꯨ ꯆꯥꯅ ꯇꯣꯝꯕꯤꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯇꯥ ꯊꯥꯅꯤꯜꯒ ꯏꯇꯥ ꯇꯝꯐꯥꯒꯗꯨ ꯀꯥꯏꯅꯔꯦ ꯍꯥꯏꯌꯦ ꯁꯅꯥꯔꯩꯅ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏꯌꯦ ꯑꯗꯣ ꯏꯇꯥ ꯇꯣꯝꯕꯤꯁꯅꯥ ꯃꯈꯣꯏꯅꯤꯅ ꯀꯥꯏꯅꯩꯗꯣ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤꯁꯨ ꯍꯥꯏꯌꯦ ꯇꯣꯝꯕꯤꯁꯅꯥ ꯉꯛꯅ ꯑꯩꯅꯅꯦꯕ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯏꯇꯥ ꯁꯅꯥꯔꯩ ꯇꯥ ꯊꯥꯅꯤꯜꯅꯒ ꯑꯩꯁꯤ ꯂꯣꯟꯅ ꯄꯥꯝꯖꯩꯒ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯊꯥꯅꯤꯡꯗꯕ ꯋꯥ ꯑꯗꯨꯗꯤ ꯃꯈꯣꯏꯅꯤ ꯀꯥꯏꯅꯕꯗ ꯑꯩ ꯆꯟꯅꯗꯣꯏꯁꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕꯤꯅ ꯑꯗꯨꯕꯨꯔꯣ ꯅꯪꯅ ꯃꯤꯒꯤ ꯇꯥ ꯊꯥꯅꯤꯜꯒꯤ ꯃꯃꯥꯡꯗꯨꯗ ꯏꯇꯥ ꯇꯝꯐꯥꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯕꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦꯌꯦ ꯑꯗꯨꯒꯤ ꯇꯥ ꯊꯥꯅꯤꯜꯅ ꯁꯥꯎꯗꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯔꯛꯑꯦꯌꯦ ꯈꯪꯉꯕ ꯑꯩꯗꯤ ꯇꯥ ꯊꯥꯅꯤꯜꯅ ꯍꯪꯉꯛꯄꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯃꯥꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ ꯃꯃꯤꯠ ꯌꯥꯝꯕꯒꯤ ꯅꯨꯄꯥ ꯀꯥꯏꯅꯖꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯩꯅꯦ ꯍꯣꯏꯗ ꯇꯧꯕꯕꯨꯗꯤ ꯏꯇꯥ ꯇꯝꯐꯥꯁꯦ ꯃꯃꯤꯠ ꯌꯥꯝ ꯌꯥꯝꯕꯅꯤ ꯅꯨꯄꯥ ꯈꯤꯇꯪ ꯐꯖꯕ ꯑꯝꯇ ꯎꯕ ꯌꯥꯔꯣꯏꯕ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯒ ꯀꯣꯏꯅꯔꯝꯕꯅꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯔꯝꯕꯅꯤ ꯁꯤ ꯉꯥꯛꯇꯅꯤ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯏꯇꯥ ꯇꯣꯝꯕꯤꯁꯅꯥ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯁꯦꯡꯕ ꯍꯥꯏꯕꯨ ꯀꯩꯗꯧꯒꯦ ꯅꯠꯇ꯭ꯔꯥ ꯇꯥ ꯊꯥꯅꯤꯜꯗꯤ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯃꯥꯒ ꯂꯥꯞꯅꯍꯧꯔꯤꯗꯣ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯀꯌా ꯑꯃ ꯁꯥꯟꯅꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯇꯣꯝꯕꯤꯁꯅꯥ ꯃꯥꯅ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯇꯝꯐꯥꯒ ꯍꯦꯛ ꯊꯦꯡꯅꯔꯦ ꯇꯝꯐꯥꯗꯤ ꯇꯣꯝꯕꯤꯁꯅꯥ ꯎꯕꯗꯗ ꯃꯁꯥꯗꯣ ꯁꯥꯎꯅꯤꯡꯕ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯍꯩꯃ ꯏꯇꯥ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯇꯣꯝꯕꯤꯁꯅꯥꯅ ꯑꯩꯁꯦ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯣ ꯑꯩꯁꯨ ꯇꯥ ꯃꯉꯣꯜꯖꯥꯎꯗꯣ ꯍꯩꯅꯧ ꯃꯈꯣꯡ ꯐꯥꯎꯗ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯑꯩꯒ ꯂꯝꯕꯤ ꯊꯣꯛꯑꯦ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯏꯇꯥ ꯌꯥꯔꯅꯤꯌꯦ ꯏꯇꯥ ꯍꯥꯟꯅ ꯆꯠꯂꯝꯃꯨ ꯑꯩꯁꯨ ꯇꯝ ꯇꯝꯅ ꯂꯥꯛꯑꯒꯦ ꯍꯣꯔꯦꯟ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯈꯩ ꯋꯥ ꯉꯥꯡꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ ꯑꯁ ꯅꯪꯒꯤꯁꯤꯗꯤ ꯍꯣꯏ ꯏꯇꯥꯅꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯐꯔꯦ ꯑꯩ ꯆꯠꯂꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯩꯊꯦꯜ ꯃꯌꯥ ꯌꯧꯔꯝꯗꯥꯏ ꯑꯗꯨꯗ ꯇꯣꯃꯥꯜꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯇꯣꯝꯕꯤꯁꯅꯥꯕꯨ ꯎꯕꯗ ꯇꯣꯃꯥꯜꯅ ꯇꯣꯝꯕꯤꯁꯅꯥ ꯏꯆꯜ ꯑꯝꯇ ꯉꯥꯏꯈꯣ ꯍꯩꯃ ꯇꯥ ꯇꯣꯃꯥꯜ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯨ ꯅꯈꯣꯏꯅ ꯇꯥ ꯇꯝꯐꯥꯒ ꯊꯦꯡꯅꯔꯕ ꯅꯠꯇꯦ ꯃꯥꯕꯨ ꯃꯌꯨꯝꯗꯒ ꯀꯩꯗꯧ ꯂꯩꯒꯦꯕ ꯅꯣꯡꯃꯇ ꯑꯩꯅ ꯎꯅꯁꯦ ꯍꯥꯏꯕꯗꯅꯦ ꯉꯟꯅ ꯊꯣꯛꯂꯛꯈꯤꯗ꯭ꯔꯕꯅꯤ ꯇꯣꯝꯕꯤꯁꯅꯥ ꯑꯔꯣꯠꯄ ꯋꯥ ꯊꯝꯕ ꯍꯩꯇꯕꯒꯤ ꯍꯧꯅꯕꯤ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯃꯥꯜ ꯊꯦꯡꯅꯔꯛꯑꯦ ꯃꯥꯗꯤ ꯍꯩꯅꯧ ꯃꯈꯣꯡꯗ ꯇꯥ ꯃꯉꯣꯜꯖꯥꯎꯒ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯍꯥꯏꯍꯧꯕꯅꯤ ꯀꯔꯤꯕ ꯃꯪꯒꯣꯜꯖꯥꯎꯒ ꯎꯅꯅꯤ ꯍꯥꯏꯍꯧꯋꯦꯕ ꯍꯥꯏꯍꯧꯕꯅꯤ ꯍꯧꯖꯤꯛꯇ ꯑꯩꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯣ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥꯅ ꯉꯥ ꯂꯩꯔꯨꯁꯨ ꯂꯥꯛꯄꯅꯤ ꯍꯣꯏ ꯇꯣꯃꯥꯜ ꯌꯥꯝ ꯁꯥꯎꯅ ꯍꯩꯅꯧ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯪꯒꯣꯜꯖꯥꯎꯒ ꯇꯝꯐꯥꯒꯗꯨ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯜ ꯁꯥꯎꯅ ꯇꯝꯐꯥ ꯅꯪ ꯇꯧꯏꯁꯤ ꯀꯩ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯇꯝꯐꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯂꯤ ꯃꯪꯒꯣꯜꯖꯥꯎꯁꯨ ꯀꯔꯤꯅꯣ ꯈꯜꯂꯤ ꯇꯝꯐꯥ ꯉꯁꯤꯗꯤ
ꯃꯥꯒꯤ ꯅꯨꯃꯤꯠ ꯁꯨꯔꯦ ꯈꯟ ꯋꯥꯉꯥꯡꯗ ꯂꯦꯞꯂꯤ ꯇꯣꯃꯥꯜ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪ ꯇꯧꯔꯤꯁꯤ ꯑꯗꯨꯛꯅ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯅꯣꯡꯇ ꯈꯟꯗꯕꯅꯤ ꯃꯪꯒꯣꯜ ꯆꯥꯎꯅ ꯇꯝꯐꯥ ꯀꯩꯅꯣ ꯃꯥꯏꯁꯦ ꯀꯅꯥꯅꯣ ꯃꯥꯅ ꯇꯝꯐꯥ ꯈꯨꯝꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ ꯇꯣꯃꯥꯜꯅ ꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯊꯥꯖꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯅꯨꯄꯥ ꯀꯌꯥꯗ ꯂꯧꯅꯝ ꯇꯧꯗꯨꯅ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ ꯑꯩꯒ ꯀꯣꯏꯅꯅ ꯅꯪꯒꯁꯨ ꯑꯃꯨꯛ ꯀꯣꯏꯅꯔꯝꯃꯤ ꯁꯤꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯅꯪꯒꯩꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ ꯅꯣꯏꯒꯨꯝꯕ ꯁꯤꯔꯣꯜ ꯍꯩꯕꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯀꯌꯥꯒꯤ ꯃꯐꯝꯗꯗꯤ ꯎꯠ ꯆꯥꯏꯁꯤꯟꯗꯨꯅ ꯄꯨꯟꯁꯤ ꯀꯌꯥ ꯃꯥꯡꯍꯜꯂꯤꯕꯅꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤ ꯇꯝꯐꯥꯅ ꯇꯥ ꯇꯣꯃꯥꯜ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯇꯥ ꯇꯣꯃꯥꯜ ꯃꯪꯒꯣꯜ ꯆꯥꯎꯅ ꯑꯩꯗꯤ ꯅꯪꯁꯦ ꯁꯤꯡꯅꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯅꯪ ꯃꯥ ꯀꯣꯏꯅꯔꯒ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯇꯥ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯥꯡ ꯊꯥꯛꯂꯤꯕꯅꯤ ꯑꯩꯁꯨ ꯃꯤꯠꯌꯥꯝꯃꯤ ꯅꯨꯄꯤꯗꯤ ꯀꯣꯏꯅꯕ ꯉꯝꯃꯣꯏ ꯉꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯆꯥꯊꯣꯛ ꯊꯛꯇꯣꯛꯈꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪ ꯅꯃꯥꯏꯗꯨꯗ ꯐꯥꯎꯕ ꯈꯨꯄꯥꯛꯁꯤꯡ ꯊꯥꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯇꯧꯕꯤꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯆꯥꯎꯁꯨ ꯇꯝꯐꯥ ꯃꯥꯅ ꯈꯥꯝꯖꯕꯒ ꯇꯥꯗ ꯃꯈꯩ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯇꯝꯐꯥꯁꯨ ꯈꯪꯂꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯄꯟꯊꯕ ꯇꯧꯗ ꯇꯣꯝꯕꯤ ꯁꯅꯥ ꯍꯣꯏꯗ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯃꯁꯤꯅ ꯑꯗꯨꯗꯁꯨ ꯁꯣꯜꯂꯤ ꯑꯩꯅꯗꯤ ꯏꯃꯥꯟꯅꯕꯤꯅꯦꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯂꯩꯊꯣꯛꯑꯒ ꯃꯥꯅꯁꯨ ꯌꯥꯝ ꯐꯠꯇꯕ ꯉꯁꯤꯗꯤ ꯈꯪꯉꯤ ꯂꯩꯗ ꯂꯩꯔꯝꯁꯅꯨ ꯃꯈ꯭ꯌꯥꯠꯇꯣ ꯁꯤꯒꯥꯏꯔꯒ ꯌꯥꯏꯐꯧ ꯊꯥꯒꯦꯕ ꯏꯃꯥꯟꯅꯕꯤꯅꯤꯅ ꯄꯨꯔꯥ ꯇꯧꯁꯤꯟꯅꯕꯤꯅꯤ ꯃꯁꯤ ꯑꯩꯒꯤ ꯃꯥꯡꯗꯅ ꯇꯧꯁꯤꯟꯅꯕꯤ ꯅꯨꯄꯥ ꯃꯥꯡꯗꯅ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯛꯄꯤ ꯈꯪꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯃꯁꯤꯅ ꯑꯗꯨꯗ ꯁꯣꯟꯗꯨꯅ ꯂꯥꯛꯄꯅ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯀꯧꯔꯝꯃꯤ ꯏꯇꯥ ꯇꯥꯕ꯭ꯔꯣ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ ꯏꯇꯥ ꯂꯥꯛꯏꯔꯣ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯆꯥꯛꯀ ꯆꯥꯈꯤꯁꯦ ꯉꯥ ꯊꯣꯡꯉꯤ ꯉꯁꯤꯗꯤ ꯇꯝꯐꯥ ꯇꯣꯝꯕꯤ ꯁꯅꯥꯅ ꯉꯥ ꯊꯣꯡꯉꯤ ꯆꯥꯛ ꯆꯥꯈꯤꯁꯦ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯁꯥꯎꯔꯝꯕꯁꯤꯡ ꯑꯗꯨ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯎꯟ ꯋꯥꯏꯃꯨꯛ ꯅꯦꯝꯊꯈ꯭ꯔꯤ ꯑꯗꯨꯒ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯑꯩꯗꯤ ꯆꯥꯔꯁꯨ ꯌꯥꯏ ꯅꯠꯇꯦ ꯆꯥꯗꯣꯏꯅꯦ ꯂꯥꯛꯑꯣ ꯆꯪꯉꯣ ꯌꯥꯝ ꯍꯥꯎꯗꯧ ꯆꯥꯠꯅꯤ ꯑꯩꯈꯣই ꯃꯥꯅ ꯊꯣꯡꯕꯅꯤ ꯇꯝꯐꯥ ꯃꯆꯤꯟꯗꯗꯤ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯤ ꯉꯥꯁꯤ ꯊꯣꯡꯉꯝꯕꯒꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯕꯅꯤꯀꯣ ꯉꯥꯁꯤꯗꯒ ꯊꯣꯡꯉꯝꯗ꯭ꯔꯕꯗꯤꯅꯦ ꯅꯪ ꯉꯁꯤ ꯈꯪꯗꯧꯅꯤꯅ ꯇꯝꯐꯥ ꯉꯥ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ ꯋꯥ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯏꯈꯤꯗ꯭ꯔꯦ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯌꯥꯡꯕꯤꯅ ꯊꯣꯏꯕꯤ ꯁꯅꯥ ꯅꯪꯕꯨ ꯅꯨꯄꯥꯒ ꯀꯣꯏ ꯂꯥꯛꯄ꯭ꯔꯣ ꯅꯪꯅ ꯀꯣꯏꯗ꯭ꯔꯒꯅ ꯏꯅꯦꯅ ꯃꯍꯦꯛ ꯁꯤꯟꯗꯣꯛꯀꯦꯗꯅ ꯑꯁ ꯏꯅꯦꯁꯤꯃ ꯑꯣꯟꯊꯣꯛꯄ ꯍꯩ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯆꯍꯤ ꯍꯥꯏꯔꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯏꯅꯦꯒꯤ ꯏꯄꯥꯝꯂꯣꯝꯗꯅꯦ ꯏꯌꯥ ꯑꯐꯕ ꯑꯃ ꯂꯩꯌꯦ ꯏꯅꯦꯅꯅꯦ ꯅꯪꯒꯤ ꯍꯦꯛꯇ ꯍꯥꯏꯔꯗꯧꯅꯤ ꯌꯥꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯏꯅꯦ ꯁꯦꯜꯅꯒ ꯄꯥꯏꯗꯕꯅꯦ ꯌꯨꯝꯂꯩ ꯀꯩꯔꯩ ꯃꯇꯥꯁꯤꯗ ꯅꯨꯄꯥ ꯀꯣꯏꯅꯤꯡꯗꯦꯗ ꯑꯗꯨꯒ ꯏꯅꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯝꯇ ꯄꯥꯝꯗ꯭ꯔꯕꯅꯤ ꯍꯥꯟꯅꯗꯤ ꯅꯨꯄꯤꯁꯤꯡꯁꯦ ꯁꯦꯜ ꯄꯥꯏꯒꯦꯔꯥ ꯄꯥꯏꯔꯣꯏꯒꯦꯔꯥ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯗꯤ ꯑꯗꯨꯝ ꯂꯧꯕꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯁꯦꯜꯒ ꯄꯥꯏꯗ꯭ꯔꯗꯤ ꯀꯣꯏꯕꯤꯕ ꯀꯥꯏ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯁꯠꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯏꯅꯦ ꯑꯩꯗꯤ ꯊꯣꯏꯅ ꯈꯟꯗꯦꯗ ꯑꯗꯨꯕꯨꯗꯤꯅꯦ ꯅꯨꯄꯥ ꯈꯛꯇꯅ ꯅꯨꯄꯤ ꯊꯥꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥ ꯊꯥꯛꯄ ꯌꯥꯏꯅ ꯍꯣꯏ ꯏꯅꯦ ꯑꯗꯨꯅꯕꯨ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯂꯦꯝꯅꯝꯇ ꯂꯩꯅꯗ꯭ꯔꯤꯕꯁꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣ ꯑꯩꯗꯤ ꯁꯨꯝ ꯈꯜꯂꯤꯅꯤ ꯁꯦꯜꯁꯦ ꯁꯨꯝ ꯄꯥꯏꯃꯜꯂꯛꯇ꯭ꯔꯗꯤꯅꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯁꯤꯡꯁꯤꯗꯒꯤ ꯁꯦꯜ ꯇꯞ ꯄꯨꯁꯤꯜꯂꯒ ꯁꯍꯔꯔꯣꯝꯗ ꯆꯦꯟꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯅ ꯌꯥꯡꯕꯤ ꯅꯣꯛꯇꯨꯅ ꯍꯦꯔꯥ ꯇꯣꯝꯕꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯪꯁꯨ ꯂꯩꯁꯥꯕꯤ ꯃꯤꯉꯝꯕꯤ ꯑꯣꯏꯅ ꯇꯧꯔꯛꯑꯅꯨ ꯏꯅꯦ ꯁꯤꯃ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯛꯇꯥꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯌꯥꯡꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯌꯥꯡꯕꯤ ꯃꯥꯗꯤ ꯃꯨꯛꯇꯥ ꯎꯕꯗ ꯄꯥꯈꯠꯅ ꯍꯩ ꯇꯣꯝꯕꯤ ꯁꯅꯥ ꯑꯁꯤꯗ ꯃꯨꯛꯇꯥ ꯂꯥꯛꯏꯁꯦ ꯑꯩ ꯍꯪꯉꯛꯂꯕꯗꯤ ꯂꯩꯇꯦ ꯍꯥꯏꯌꯨꯀꯣ ꯏꯅꯦꯅ ꯌꯨꯝ ꯁꯪꯉꯝꯃꯣ ꯍꯥꯏꯕꯒꯤ ꯁꯪꯍꯧꯕꯅꯤ ꯍꯥꯏꯒꯗꯕ ꯑꯩ ꯏꯃꯨꯡꯗ ꯂꯣꯠꯂꯨꯒꯦ ꯅꯪ ꯁꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯃꯨꯛꯇꯥ ꯁꯥꯎꯅ ꯃꯆꯤꯜ ꯑꯗꯨ ꯄꯣꯔꯣꯛ ꯁꯣꯟꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯆꯪꯂꯛꯏ ꯍꯦꯔꯥ ꯊꯥ 10ꯒꯤ ꯁꯦꯟꯗꯣꯏꯕꯨ ꯂꯨꯄꯥ 2 ꯈꯛꯀ ꯄꯤꯔꯗꯅ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯉꯁꯤꯗꯤ ꯂꯩꯗ ꯂꯩꯔꯝꯁꯅꯨ ꯃꯉꯛ ꯁꯝꯗꯣ ꯂꯩꯊꯦꯛꯂꯒ ꯍꯥꯠꯇꯣꯛꯀꯦ ꯑꯩ ꯇꯣꯝꯕꯤ ꯁꯅꯥ ꯅꯅ ꯌꯥꯡꯕꯤ ꯂꯩꯕ꯭ꯔꯥ ꯇꯣꯝꯕꯤ ꯁꯅꯥ ꯄꯥꯈꯠꯅ ꯏꯅꯦ ꯍꯩ ꯀꯩꯅꯣ ꯃꯗꯤ ꯅꯅꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯂꯩꯇꯦ ꯍꯥꯏꯌꯣ ꯍꯥꯏꯔꯝꯃꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯇꯦ ꯍꯥꯏꯌꯣ ꯍꯥꯏꯔꯝꯃꯦꯕ
ꯃꯨꯛꯇꯥ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯑꯣꯡ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯊꯦꯝꯂꯒ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤ ꯁꯅꯥ, ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯉꯥꯡꯂꯣꯏꯗꯕꯅꯤ꯫ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯣꯏꯗꯕ ꯑꯃ ꯉꯥꯡꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯐꯝꯗ ꯊꯃꯣꯏ ꯁꯣꯛꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯉꯥꯡꯂꯣꯏꯗꯕꯅꯤ, ꯈꯪꯂꯕ꯭ꯔꯥ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ? ꯇꯣꯝꯕꯤ ꯁꯅꯥ ꯇꯞꯅ, ꯏꯅꯦ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯁꯅꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯌꯥꯡꯕꯤꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯗꯨꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤꯕ ꯈꯪꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯣꯛꯄ ꯌꯥꯕꯅꯦꯕ꯫ ꯑꯁ, ꯑꯩꯗꯤ ꯍꯅꯨꯊꯪꯁꯦ ꯍꯦꯛ ꯆꯣꯞꯄ ꯍꯥꯏꯗꯣ ꯑꯣꯏꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯣ, ꯏꯃꯨꯡ ꯑꯗꯨꯗ ꯍꯨꯔꯥꯟꯕꯤ ꯁꯥꯗꯅ ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏꯌꯦ꯫ ꯃꯄꯥꯟ ꯑꯁꯤꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ꯫ ꯉꯁꯤꯗꯤ ꯃꯨꯛꯇꯥ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯕ ꯇꯥꯔꯦ꯫ ꯑꯗꯨꯝꯅ ꯃꯨꯛꯇꯥ ꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯂꯕꯗꯨꯗꯗꯤ ꯌꯥꯡꯕꯤ ꯎꯄꯥꯏ ꯂꯩꯇ ꯏꯀꯥꯏꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯦꯜ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯔ ꯐꯒꯠꯇ꯭ꯔ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯍꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯉꯥꯡꯕ ꯍꯩꯇꯕ ꯇꯣꯝꯕꯤ ꯁꯅꯥꯅ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯔꯝꯂꯕꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯐꯥꯎꯕ ꯅꯣꯟꯈꯠꯄ ꯉꯝꯗ꯭ꯔꯤ꯫ ꯃꯨꯛꯇꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯠꯇꯦ ꯌꯥꯡꯕꯤ, ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯆꯥꯅꯃꯛꯀꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ? ꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯕꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯁꯤꯡꯒꯅꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯆꯤꯟꯊꯤꯕꯤ ꯁꯥꯗꯅ ꯂꯣꯠꯂꯤꯕꯗꯨꯕꯨ ꯅꯃꯥꯏꯒꯗꯨ ꯀꯩꯝ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕ ꯍꯥꯏꯋꯥꯅꯤ꯫ ꯌꯥꯡꯕꯤ ꯇꯞꯅ, ꯏꯆꯦ, ꯍꯟꯗꯛꯁꯦ ꯅꯥꯇꯩ ꯑꯃ ꯆꯥꯗꯗꯨꯅ ꯇꯧꯕꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯅ ꯂꯪꯐꯩꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯆꯦꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯇꯥꯗꯅ ꯑꯩ ꯂꯣꯏꯅ ꯁꯤꯡꯖꯔꯛꯀꯦ꯫ ꯑꯣ, ꯄꯥꯝꯖꯗ꯭ꯔꯦ ꯏꯕꯦꯝꯃ, ꯂꯩꯇꯣꯟꯅ ꯁꯔꯨ ꯄꯥꯟꯗꯤ ꯃꯇꯤꯛ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯤꯔꯅꯣ꯫ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯄꯨꯊꯣꯛꯄꯤꯔꯛꯎ, ꯑꯩ ꯄꯨꯖꯈ꯭ꯔꯒꯦ꯫ ꯏꯁ, ꯅꯪꯅ ꯉꯝꯃꯤꯕ ꯍꯥꯏꯕꯕꯨ ꯊꯥ 10ꯒꯤ ꯁꯦꯟꯗꯣꯏꯕꯨ ꯁꯨꯞꯅꯒꯤ ꯂꯨꯄꯥ 2ꯈꯛ ꯄꯤꯔꯝꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯥ ꯏꯃꯤ? ꯂꯨꯄꯥ 2ꯗꯨꯁꯨ ꯑꯩ ꯂꯩꯔꯕꯗꯤ ꯄꯤꯔꯝꯕ ꯌꯥꯔꯣꯏ ꯈꯪꯗꯅ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝ ꯌꯦꯡꯗꯨꯅ ꯏꯁꯨ ꯅꯨꯄꯥꯗ ꯄꯤꯔꯝꯕ ꯅꯠꯇ꯭ꯔꯣ? ꯅꯪꯒꯤ ꯂꯨꯄꯥ 2ꯗꯨꯗꯤꯅꯦꯏꯁꯨ ꯅꯨꯄꯥꯅ ꯉꯥꯃꯣꯛ ꯑꯗꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅ꯫ ꯌꯥꯡꯕꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯇꯦ ꯍꯥꯏꯔꯕ ꯐꯥꯎꯕ ꯃꯨꯛꯇꯥ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯡꯕꯤ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯂꯩꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯂꯩꯇ꯭ꯔꯕꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯧ ꯍꯥꯏꯔꯤꯕꯅꯣ? ꯃꯤꯒꯤ ꯃꯔꯟ ꯀꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯇꯣꯟꯅꯤꯡꯕ ꯅꯠꯇꯤꯌꯦ, ꯎꯄꯥꯏ ꯂꯩꯇꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯏꯆꯦꯅ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ, ꯃꯅꯤꯡꯗ ꯇꯦꯛꯁꯤ ꯑꯀꯨꯞꯄ ꯑꯃ ꯂꯩꯕꯅꯤ, ꯑꯁꯤ ꯑꯣꯏꯅ ꯄꯨꯕꯤꯈ꯭ꯔꯣ꯫ ꯏꯁ, ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ꯫ ꯍꯩ, ꯏꯀꯥꯏ ꯈꯪꯗꯕꯤ! ꯂꯧꯔꯝꯗꯥꯏꯗ ꯅꯨꯡꯉꯥꯏꯈꯤꯕꯗꯨꯝꯅ ꯃꯤꯒꯤ ꯃꯔꯜꯁꯨ ꯁꯤꯡꯗꯣꯛꯄ ꯇꯝꯃꯨꯅꯦ꯫ ꯃꯤꯒꯤ ꯃꯔꯜ ꯁꯤꯡꯗꯣꯛꯈꯤꯕ ꯃꯇꯝꯗ ꯐꯪꯕ ꯋꯥꯏ ꯁꯪꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯃꯁꯛ ꯈꯪꯉꯨꯅꯦ ꯅꯪꯕꯣ꯫ ꯏꯆꯦ, ꯑꯩꯒꯤꯁꯤ ꯇꯁꯦꯡꯅ ꯂꯩꯇꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯂꯩꯔꯕꯗꯤ ꯑꯩ ꯀꯩꯗꯧꯕꯒꯤ ꯁꯤꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯐꯩ, ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯝ ꯄꯤꯒꯦ꯫ ꯃꯁꯤꯗ ꯅꯪꯅ ꯉꯝꯅꯕ ꯁꯦꯟꯗꯣꯏ ꯁꯤꯜꯂꯦ ꯄꯨꯟꯅꯅꯦ ꯄꯤꯈꯠꯂꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀ ꯅꯅꯥ ꯀꯜꯂꯕ ꯅꯪ ꯅꯁꯥꯒꯤ ꯀꯨ ꯆꯟꯕ ꯍꯧꯖꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯨꯛꯇꯥ ꯑꯗꯨ ꯌꯥꯡꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯑꯁ, ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯁꯨꯅꯦ꯫ ꯃꯥꯅ ꯉꯁꯥꯏꯅ ꯐꯖꯅ ꯍꯥꯏꯔꯝꯂꯕꯗꯤ ꯑꯁꯨꯛ ꯊꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯩꯕꯨ ꯍꯨꯔꯥꯟꯗꯨꯅ ꯂꯣꯠꯄꯁꯨ ꯇꯥꯍꯟꯕ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯆꯪꯅꯈꯤꯁꯅꯨ, ꯈꯪꯅꯤꯗꯅ ꯃꯁꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅꯤ ꯏꯕꯦꯝꯍꯜꯅ, ꯏꯕꯦꯝꯃ, ꯍꯟꯗꯛ ꯅꯪꯅ ꯈꯪꯅꯩ ꯍꯥꯏꯕ ꯅꯤꯡꯊꯦꯝꯗꯣ, ꯏꯁ, ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯀꯣꯏꯔꯛꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤꯅꯦ ꯃꯥꯅꯕꯨ ꯈꯔ ꯃꯤ ꯃꯥꯜꯂꯤ, ꯁꯦꯜ ꯊꯨꯝꯒꯕꯨ ꯄꯥꯏ ꯍꯥꯏꯕ꯭ꯔꯣ? ꯏꯃꯥ, ꯄꯥꯏꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯩꯅ ꯁꯤꯃꯇꯪ ꯋꯥꯠꯂꯤ, ꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯂꯣꯏꯅ ꯍꯦꯛꯇ ꯄꯤꯔꯛꯏ꯫ ꯅꯍꯥꯟꯁꯨ ꯁꯦꯜꯒ ꯄꯤꯔꯝꯂꯤꯗꯨꯅꯤ꯫ ꯍꯩ, ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯕꯦꯝꯃ, ꯅꯪ ꯃꯉꯣꯟꯗ ꯁꯦꯟꯈ꯭ꯔꯣꯗꯅ꯫ ꯄꯪꯒꯅꯨꯀꯣ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯐꯕ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤꯅꯦ ꯇꯥꯞ ꯍꯦꯛꯇ ꯐꯥꯎꯒꯗꯕꯅꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯅꯤ ꯏꯃꯥ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥꯅ꯫ ꯍꯩ, ꯐꯔꯅꯤ, ꯍꯌꯦꯡꯃꯛ ꯀꯧ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡꯃꯛ ꯍꯦꯛ ꯆꯦꯟꯈ꯭ꯔꯣꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗꯅꯤ ꯊꯣꯏꯕꯤꯅ, ꯑꯩꯗꯤ ꯇꯥ ꯆꯥꯎꯕꯁꯦ ꯁꯨꯝ ꯍꯥꯏꯅꯔꯛꯇ꯭ꯔꯦ꯫ ꯅꯨꯄꯥꯁꯤ ꯀꯨꯏꯅ ꯀꯣꯏꯅꯔꯗꯤ ꯇꯜꯂꯛꯏꯁꯤ ꯆꯨꯝꯕ ꯆꯠꯅꯤ꯫ ꯁꯅꯥꯔꯩꯅ, ꯄꯥꯝꯗꯦꯗꯤ ꯍꯥꯏ, ꯎꯅꯕꯗꯤ ꯂꯦꯞꯇꯦ, ꯍꯧꯖꯤꯛꯁꯨ ꯉꯥꯏꯔꯤꯁꯤꯅꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ, ꯏꯇꯥ, ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦ, ꯈꯪꯁꯨ ꯈꯪꯅꯤꯡꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯗꯤ ꯃꯤꯅꯝꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯆꯨꯝꯕ ꯂꯣꯏꯅ ꯍꯥꯏꯒꯅꯤ꯫ ꯏꯇꯥ ꯇꯣꯝꯕꯤ ꯁꯅꯥ, ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯤ, ꯐꯁꯨ ꯌꯥꯝ ꯐꯩ꯫ ꯑꯗꯨꯕꯨꯅꯦ, ꯅꯪꯒꯤ ꯋꯥ ꯂꯣꯠꯄ ꯍꯩꯇꯕꯁꯦ ꯁꯤꯇꯪ ꯉꯥꯏꯔꯦ ꯁꯣꯏꯔꯤꯕ ꯍꯥꯏꯕꯕꯨ꯫ ꯏꯇꯥ, ꯑꯁꯨꯝꯕ ꯉꯥꯡꯕꯁꯤꯕꯨ ꯌꯥꯗꯕ꯭ꯔꯥꯅꯦ? ꯌꯥꯏꯗ, ꯑꯗꯣ ꯃꯇꯥꯡ ꯃꯇꯝꯒꯤ ꯋꯥꯅꯤ꯫ ꯐꯔꯦꯁꯤ, ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯑꯁꯤ꯫ ꯍꯣꯔꯦꯟ ꯇꯥ ꯆꯥꯎꯕ ꯂꯥꯛꯂꯒ ꯉꯁꯤꯗꯤ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯛ ꯊꯦꯡꯅꯕꯨ ꯀꯅꯥꯅ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯅꯒꯦꯕ?
ꯁꯛꯇꯥꯃꯨꯛꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯑꯁ ꯀꯪꯗꯦꯗ ꯏꯇꯥꯁꯥ ꯑꯩ ꯃꯁꯦ ꯌꯥꯝ ꯄꯥꯝꯃꯛꯇ꯭ꯔꯕꯖꯥꯠꯅꯤ ꯁꯅꯥꯔꯩ ꯌꯥꯔꯦꯍꯦ ꯅꯪꯁꯨ ꯇꯥ ꯆꯥꯎꯕꯅ ꯀꯣꯏꯕꯤꯔꯤꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯁꯛꯇꯥ ꯅꯪꯕꯨ ꯃꯥꯒ ꯇꯣꯛꯅꯔꯒ ꯀꯅꯥꯅꯃꯨꯛ ꯂꯧꯕꯤꯗꯧꯔꯤꯒꯦ ꯀꯅꯥ ꯀꯣꯏꯕꯤꯗꯧꯔꯤꯒꯦꯕ ꯏꯁ ꯃꯥꯗꯤ ꯐꯩꯌꯦ ꯃꯃꯥꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯃꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯈꯪꯗꯦꯗ ꯑꯩꯅꯦ ꯑꯇꯣꯞꯄ ꯑꯃ ꯀꯣꯏꯔꯗꯧꯅꯤ ꯁꯨꯝ ꯅꯨꯡꯁꯤꯅꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯩ ꯃꯥꯁꯦ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯆꯥꯎꯕ ꯍꯔꯥꯎ ꯍꯔꯥꯎ ꯃꯈꯨꯠꯇ ꯁꯤꯡꯖꯨ ꯕꯣꯔꯥ ꯃꯌꯨꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏꯕꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯆꯟꯁꯤꯡ ꯁꯥꯎꯒꯅꯨꯀꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯁꯟ ꯑꯔꯥꯡꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯁꯖꯤꯛ ꯈꯔ ꯐꯥꯜꯂꯝꯕꯅꯤ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯁꯤ ꯑꯩꯅ ꯁꯤꯡꯖු ꯕꯣꯔꯥ ꯂꯩꯔꯛꯄꯅꯤ ꯆꯥꯁꯤꯁꯦ ꯅꯪꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯗꯕꯅ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯜꯂꯞ ꯐꯝꯗꯨꯅ ꯊꯣꯏꯕꯤꯅ ꯁꯤꯡꯖꯨ ꯑꯗꯨꯕꯨ ꯇꯣꯠꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯁꯤꯡꯖු ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤ ꯋꯥꯔꯤꯁꯨ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯆꯥꯎꯕꯗ ꯁꯥꯎꯕ ꯍꯟꯗ꯭ꯔꯤ ꯑꯗꯨꯃꯛ ꯃꯔꯩ ꯃꯔꯥꯡ ꯇꯧꯗꯨꯅ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯋꯥ ꯉꯥꯡꯂꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯅ ꯊꯣꯏꯕꯤ ꯅꯪ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯗꯧꯔꯒꯦ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯁꯤꯕꯣ ꯅꯠꯇꯦ ꯅꯪꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯤꯡꯉꯖꯥꯠꯂꯣ ꯇꯣꯝꯕꯤ ꯁꯅꯥ ꯅꯣꯛꯇꯨꯅ ꯇꯥ ꯆꯥꯎꯕ ꯏꯇꯥꯅ ꯍꯥꯏꯔꯤꯅꯦ ꯇꯥ ꯆꯥꯎꯕꯁꯦ ꯄꯥꯝꯗ꯭ꯔꯦꯌꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯔꯅꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯁꯨ ꯁꯥꯟꯅꯔꯝꯃꯤꯅꯦ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥꯔꯩꯒ ꯊꯣꯏꯕꯤꯒꯗꯣ ꯇꯣꯝꯕꯤ ꯁꯅꯥꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯤꯡꯖꯨꯗꯨ ꯆꯥꯗꯨꯅ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯌꯦꯡꯉꯛꯏꯗꯨꯕꯣ ꯏꯇꯥ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯇꯣꯞꯄ ꯀꯣꯏꯔꯅꯤꯅ ꯇꯥ ꯆꯥꯎꯕꯒꯤ ꯃꯃꯥꯗꯣ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯀꯥꯏꯅꯒ ꯍꯥꯏꯗꯨꯗꯤ ꯆꯥꯎꯕꯗꯤ ꯃꯃꯥꯅ ꯃꯆꯤꯟ ꯀꯟꯕꯒꯤ ꯋꯥ ꯐꯥꯎꯕ ꯍꯥꯏꯔꯛꯄꯁꯤꯗ ꯇꯁꯦꯡꯅ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯨꯅ ꯊꯣꯏꯕꯤꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯔꯨꯕꯁꯤꯗꯤ ꯏꯇꯥꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯅꯕ ꯑꯣꯏꯔꯦ ꯇꯥ ꯆꯥꯎꯕ ꯑꯩ ꯀꯩꯁꯨ ꯍꯦꯟꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯏꯇꯥ ꯇꯣꯝꯕꯤ ꯁꯅꯥꯁꯦ ꯃꯁꯥꯒꯤ ꯇꯣꯡꯗꯧ ꯍꯥꯏꯒꯟꯕꯅꯤ ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ ꯁꯅꯥꯔꯩꯁꯨ ꯍꯥꯏꯔꯛꯏ ꯇꯥ ꯆꯥꯎꯕ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯇꯥ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯗ ꯀꯩꯁꯨ ꯍꯥꯏꯕ ꯂꯩꯇꯦ ꯊꯣꯏꯕꯤ ꯅꯪꯅ ꯅꯇꯥꯁꯤꯡꯗ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕꯗ ꯑꯩꯅ ꯀꯩꯁꯨ ꯂꯥꯟꯅ ꯈꯟꯒꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯗꯨꯗꯤ ꯍꯥꯏꯔꯣꯏꯗꯕꯅꯤ ꯍꯣꯏ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯆꯤꯟ ꯈꯔ ꯀꯜꯂꯤ ꯋꯥꯈꯜ ꯈꯟꯊꯕ ꯈꯔ ꯉꯝꯗꯦ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤꯗꯃꯛꯇ ꯂꯥꯛꯂꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯆꯥꯎꯕꯗꯨ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯈꯟꯅ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥ ꯆꯥꯎꯕ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯏꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯈꯨ ꯊꯣꯏꯕꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯆꯥꯎꯕꯕꯨ ꯈꯥꯝꯂꯤ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯥꯗꯤ ꯑꯗꯨꯃꯛ ꯁꯥꯎꯗꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯤ ꯁꯥꯎꯅ ꯊꯣꯏꯕꯤ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪꯅ ꯇꯩꯁꯤꯕꯨ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯇꯥ ꯆꯥꯎꯕꯁꯦ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯁꯅꯥꯔꯩꯅ ꯍꯥꯏꯒꯨꯝꯗꯅ ꯇꯣꯝꯕꯤ ꯁꯅꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯈꯔꯁꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯅꯪꯕꯨ ꯅꯀꯣꯛꯇꯣ ꯀꯔꯤꯝꯇ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ ꯌꯥꯗꯕ ꯋꯥꯅꯤꯁꯦ ꯀꯔꯤꯝ ꯈꯪꯗꯕ꯭ꯔꯕ ꯏꯇꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯈꯜꯂꯨꯗꯕꯅꯤ ꯀꯩꯒꯤ ꯈꯟꯗꯕꯅꯣ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯅꯪ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯀꯅꯨ ꯅꯪꯒꯨꯝꯕ ꯅꯊꯃꯣꯏ ꯁꯦꯡꯗꯕ ꯑꯃꯒ ꯑꯩ ꯇꯤꯟꯅꯕ ꯄꯥꯝꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯃꯥꯁꯨ ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏꯗꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯥꯒꯤ ꯑꯁꯣꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯋꯥꯈꯜ ꯑꯁꯤ ꯈꯟ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯉꯥꯡꯕꯤ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏ ꯃꯁꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯁꯅꯥ ꯀꯩꯁꯨ ꯈꯟꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯇꯧ ꯑꯗꯨꯗ ꯉꯥꯡꯕꯤ ꯁꯥꯎꯅ ꯍꯩ ꯅꯪ ꯀꯔꯥꯏ ꯆꯠꯂꯨꯏ ꯍꯥ ꯉꯁꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯍꯜꯂꯛꯂꯤꯕꯅꯤꯅꯦ ꯍꯩ ꯂꯩꯀꯥꯏ ꯁꯥ ꯃꯁꯤꯗ ꯍꯜꯂꯒ ꯐꯒꯗꯕꯅꯤ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯅꯤ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯕ ꯅꯥꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯀꯔꯤꯒꯤ ꯅꯥꯕ ꯍꯥ ꯀꯔꯤꯒꯤ ꯅꯥꯕꯅꯣ ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯝꯖꯥꯎ ꯑꯗꯨꯗ ꯃꯤꯅ ꯅꯨꯄꯥ ꯎꯅꯔꯒ ꯅꯪꯅ ꯁꯪꯉꯨꯔꯤꯕꯅꯤꯅꯦ ꯍꯥ ꯅꯪꯕꯨ ꯊꯕꯛ ꯂꯩꯇꯕ꯭ꯔꯣ ꯑꯩꯅ ꯃꯈꯣꯏꯒ ꯇꯤꯟꯅꯒꯅꯨ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ ꯅꯪ ꯃꯆꯤꯜ ꯑꯗꯨꯗ ꯉꯥꯡꯗꯨꯅ ꯐꯨꯕꯁꯨ ꯂꯦꯞꯂꯝꯗꯦ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯅ ꯍꯩꯃ ꯉꯥꯡꯕꯤ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯗ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯔꯤꯕꯗꯨꯕꯣ ꯑꯝꯇ ꯐꯨꯕ ꯂꯦꯞꯄꯨꯁꯤ ꯇꯣꯛꯑꯣ ꯌꯥꯔꯦꯅꯦ ꯅꯪꯕꯣ ꯉꯥꯡꯕꯤ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯈꯟ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯆꯥꯅꯖꯕꯤ ꯃꯇꯥ ꯂꯩꯃ ꯑꯣꯏꯔꯝꯕꯗꯨꯗ ꯐꯨꯔꯝꯕꯗꯨ ꯆꯞ ꯂꯦꯞ ꯍꯔꯥꯎꯅ ꯍꯩꯃ ꯂꯩꯃ ꯀꯗꯣꯝꯗꯒꯤꯅꯣ ꯅꯪꯗꯤ
ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯍꯦꯛꯇ ꯆꯪꯉꯧꯁꯤ ꯍꯩ ꯕꯦꯝꯃ ꯅꯃꯥ ꯂꯩꯃ ꯂꯥꯛꯏꯁꯦ ꯐꯤꯗꯥ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯐꯤꯗꯥꯗꯨꯕꯨ ꯊꯥꯔꯝꯃꯤ ꯂꯩꯃꯁꯨ ꯐꯤꯗꯥꯗꯨꯗ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯁꯅꯥꯗ ꯌꯦꯡꯗꯨꯅ ꯅꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦꯅꯦ ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯏꯪ ꯂꯥꯎꯅ ꯅꯨꯡꯁꯤꯔꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯈꯤꯕꯗꯥꯏꯅꯦ ꯆꯥꯎꯔꯝꯂꯅꯤ ꯃꯥꯁꯨ ꯏꯕꯦꯝꯃ ꯅꯃꯥꯒꯤꯅꯦ ꯆꯥ ꯈꯤꯇ ꯂꯣꯜꯂꯧ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯈꯤ ꯂꯩꯃ ꯉꯥꯡꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯎꯔꯦ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒ ꯇꯨꯡ ꯃꯥꯡꯍꯧꯃꯤꯟꯅꯈꯤꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯕꯨꯗꯤ ꯊꯥꯗ ꯈꯔ ꯍꯜꯂꯝꯒꯅꯤ ꯏꯆꯥꯅꯨꯄꯤ ꯍꯜꯂꯗꯨꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯀꯨꯏꯔꯦꯗ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯑꯩꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦꯗ ꯑꯣ ꯈꯔ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯥꯒꯁꯨ ꯃꯁꯛ ꯈꯪꯅꯅꯕ ꯑꯩꯁꯨꯅꯦ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯄꯥꯝꯗ ꯐꯥꯎꯕ ꯅꯣꯡꯃꯗ ꯈꯣꯡꯒꯨꯜ ꯇꯥꯔꯨꯗ꯭ꯔꯦ ꯂꯩꯃ ꯍꯥꯏꯒꯨꯝꯗꯅ ꯍꯧꯈꯤꯕ ꯃꯇꯝꯗꯣ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯪꯅ ꯇꯥ ꯃꯥꯟꯖꯒ ꯑꯩꯅ ꯇꯥ ꯈꯝꯕꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑ ꯇꯝꯕꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯗꯨꯝ ꯍꯧꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕ ꯇꯥꯕꯅꯤ ꯉꯥꯡꯕꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯅꯤꯡꯗꯥ ꯇꯧꯔꯨꯗꯅ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯁꯤ ꯏꯆꯥꯁꯤꯡꯒꯤ ꯍꯣꯏꯗꯍꯦ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯅꯠꯇ꯭ꯔꯥ ꯆꯥꯟꯅꯖꯕꯤ ꯃꯔꯨꯞ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯇꯝꯐꯥꯗꯨ ꯅꯤꯡꯊꯦꯝꯗ ꯅꯝꯗꯅ ꯆꯦꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯃꯇꯥꯡ ꯆꯥꯗꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯁꯤꯗ ꯂꯩ ꯃꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯗꯁꯨ ꯅꯠꯇ ꯂꯩ ꯃꯃꯥꯅ ꯇꯝꯐꯥꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯕꯅ ꯇꯁꯦꯡꯅ ꯃꯃꯧ ꯑꯣꯏꯕꯁꯨ ꯄꯥꯝꯂꯝꯗꯦ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯀꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃꯅ ꯏꯕꯦꯝꯃ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯗꯅ ꯏꯆꯥꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯛꯂꯕꯅꯤꯅ ꯏꯅꯦꯝ ꯋꯥ ꯈꯔ ꯍꯪꯒꯦ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯇꯝꯐꯥ ꯂꯩꯃꯒꯤ ꯃꯑꯣꯡꯁꯤ ꯃꯥ ꯀꯌꯥꯗ ꯍꯩꯅꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯂꯩ ꯀꯩꯔꯩ ꯅꯨꯡꯉꯥꯏꯕꯁꯤꯗ ꯃꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯣꯏ ꯅꯁꯥ ꯁꯦꯡꯅ ꯈꯨꯝꯖꯒꯦ ꯏꯃꯧꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯔꯤ ꯁꯨꯕ ꯍꯩꯒꯦ ꯏꯟꯁꯥꯡ ꯃꯊꯦꯜꯒꯗꯤ ꯂꯣꯏꯅ ꯁꯨꯅ ꯊꯣꯡꯕ ꯍꯩꯕ ꯅꯠꯇ꯭ꯔꯣ ꯇꯝꯐꯥ ꯇꯁꯦꯡꯕꯗꯤ ꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯐꯥꯎꯕ ꯁꯨꯕ ꯊꯣꯡꯕ ꯍꯩꯇꯦ ꯑꯗꯨꯕꯨ ꯇꯧꯁꯤꯟꯅꯗꯨꯅ ꯍꯣꯏ ꯏꯃꯥ ꯍꯩꯌꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯏꯃꯧꯒꯤ ꯈꯨꯠ ꯌꯦꯡꯕ ꯑꯣꯏꯅꯅꯦ ꯎꯇꯤ ꯑꯃꯨꯛꯇ ꯊꯣꯡꯂꯨ ꯂꯥꯎ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯗꯤꯅꯦ ꯌꯨꯝꯗ ꯃꯧ ꯑꯃ ꯂꯥꯛꯂꯕꯗꯤ ꯑꯇꯩ ꯍꯥꯟꯅ ꯌꯦꯡꯗꯦ ꯎꯇꯤ ꯍꯥꯟꯅ ꯊꯣꯡꯍꯟꯅꯔꯤꯕꯅꯤ ꯃꯁꯤ ꯊꯣꯡꯕ ꯍꯩꯔꯕ ꯃꯧ ꯑꯗꯨꯗꯤꯅꯦ ꯃꯌꯨꯝ ꯄꯥꯟꯕꯗ ꯆꯟꯅꯔꯅꯤ ꯌꯨꯝ ꯄꯨꯕ ꯍꯩꯔꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯂꯥꯛꯑꯣ ꯏꯅꯦꯝꯅꯅꯦ ꯃꯆꯟꯒ ꯂꯣꯏꯅ ꯊꯝꯂꯝꯂꯕꯅꯤ ꯑꯩ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯂꯒꯦꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯃ ꯊꯣꯛꯈ꯭ꯔꯦ ꯇꯝꯐꯥꯗꯤ ꯍꯨꯃꯥꯡ ꯀꯥꯡꯂꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯏꯄꯥ ꯄꯥꯈꯠꯄꯗꯧ ꯇꯧꯔꯤꯗꯨꯅ ꯑꯁ ꯇꯥ ꯅꯤꯡꯊꯦꯝ ꯅꯈꯣꯏꯅ ꯃꯥꯅ ꯎꯇꯤ ꯊꯣꯡꯉꯨ ꯍꯥꯏꯔꯝꯃꯤ ꯅꯠꯇꯦ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣꯕ ꯀꯩꯅꯣ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯐꯠ ꯊꯣꯡꯉꯨꯔꯣ ꯀꯩꯅꯣ ꯏꯃꯥꯅ ꯃꯆꯟꯒ ꯂꯣꯏ ꯂꯥꯡꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯔꯒ ꯅꯪꯁꯨ ꯉꯟꯅ ꯊꯤꯟꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨ ꯇꯝꯐꯥ ꯍꯌꯦꯡ ꯅꯌꯨꯝ ꯌꯧꯔꯀꯥꯟꯗ ꯋꯥꯈꯜꯒꯗꯤ ꯑꯣꯟꯈꯤꯅꯨꯀꯣ ꯑꯗꯨꯒꯤꯕꯨꯗꯤ ꯑꯣꯜꯂꯣꯏꯌꯦ ꯑꯗꯨ ꯇꯥꯅꯤꯡꯊꯦꯝ ꯑꯩ ꯎꯇꯤ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕ ꯑꯁ ꯅꯣꯏ ꯅꯃꯥ ꯑꯁꯤꯕꯨ ꯉꯥꯎꯔꯕꯣ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯇꯕꯨ ꯀꯅꯥꯅ ꯎꯇꯤ ꯊꯣꯡꯍꯟꯅꯒꯦꯕ ꯊꯥꯏꯅꯒꯤ ꯃꯤ ꯌꯥꯝꯃꯥꯟ ꯑꯩ ꯍꯩꯅꯗꯦꯗ ꯀꯩꯅꯣ ꯅꯪꯕꯨ ꯑꯩꯉꯣꯟꯗꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯏ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯅ ꯊꯣꯡꯕ ꯍꯩ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯗꯤ ꯇꯧꯁꯤꯟꯅꯕꯅꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤꯗꯨꯗꯤ ꯃꯇꯥꯡ ꯑꯗꯨꯗ ꯂꯩꯃꯗꯨ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯍꯩꯃ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯏꯕꯨꯡꯉꯣ ꯅꯪꯅꯦ ꯁꯥꯏꯗ ꯂꯩꯔꯨꯁꯣ ꯀꯣ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯀꯦ ꯍꯣꯏ ꯇꯝꯐꯥ ꯅꯪ ꯊꯣꯛꯄ ꯇꯧꯔꯨꯍꯦ ꯅꯤꯡꯊꯦꯝꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯗꯤ ꯃꯕꯨꯛꯇ ꯃꯔꯣꯜ ꯑꯃ ꯂꯣꯠꯂꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯝꯐꯥ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥ ꯑꯩꯅꯦ ꯇꯥꯅꯤꯡꯊꯦꯝꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯁꯦꯜ ꯄꯥꯏꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯃꯥꯅꯤꯅ ꯁꯛꯇꯥꯗꯨꯒ ꯃꯤꯒꯤꯗꯤ ꯃꯃꯧ ꯂꯥꯛꯑꯕꯅꯤꯅ ꯉꯥꯒ ꯊꯣꯡꯗꯨꯅ ꯄꯤꯖꯩ ꯑꯗꯨꯒ ꯑꯩꯒꯤꯅ ꯎꯇꯤ ꯊꯣꯡꯍꯟꯕ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯁꯤ ꯏꯁ ꯀꯔꯤ ꯆꯦꯟꯕꯒꯤ ꯅꯣꯡꯉꯥꯟꯕꯗꯕꯨ ꯎꯇꯤ ꯊꯣꯡꯂꯒ ꯄꯤꯖꯩꯕ ꯀꯌꯥꯝꯇ ꯎꯁꯤꯠꯇ꯭ꯔꯤꯕꯅ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯏꯃꯥ ꯁꯦꯜ ꯈꯔ ꯂꯧꯔꯒ ꯃꯥ ꯂꯣꯏꯁꯤꯟꯅꯔꯁꯤ ꯑꯩ ꯅꯨꯄꯥꯗꯨ ꯂꯩꯕ ꯉꯝꯃꯣꯏꯕ ꯁꯦꯜ ꯄꯥꯏꯔꯁꯨ ꯃꯃꯥꯗꯨ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯩꯉꯣꯟꯗꯒ ꯍꯌꯦꯡ ꯊꯤꯅ ꯇꯧꯗꯧ ꯃꯥꯜꯂꯦ ꯑꯩ ꯉꯝꯃꯣꯏꯀꯣ ꯏꯃꯥ ꯍꯣꯏꯗꯍꯦ ꯏꯆꯥꯅ ꯃꯗꯨ ꯌꯧꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯃꯣꯏꯒꯤ ꯑꯍꯜ ꯈꯔꯅꯦ ꯋꯥ ꯂꯦꯞꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯍꯦꯛꯇ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ
ꯑꯇꯣꯞꯄ ꯏꯁꯥꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯩꯃꯁꯨ ꯑꯗꯨꯃꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯥꯗꯤ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯄꯣꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯝꯍꯜ ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯗꯒꯤ ꯁꯦꯜ ꯀꯌꯥ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯇꯝꯐꯥꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯥꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯩꯃꯁꯨ ꯑꯗꯨꯃꯉꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯇꯝꯐꯥ ꯃꯥꯗꯤ ꯃꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯇ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯀꯣꯏꯅꯔꯝꯃꯤ꯫ ꯂꯩꯃꯅ "ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯥ, ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯥꯏꯗꯅ, ꯃꯃꯥꯗꯣ ꯑꯩꯒ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯍꯧꯃꯤꯟꯅꯔꯛꯏꯕꯅꯤ, ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯕ ꯅꯠꯇꯦꯅꯦ." ꯅꯤꯡꯊꯦꯝ ꯅꯨꯡꯉꯥꯏꯇꯅ "ꯏꯃꯥ, ꯅꯆꯥ ꯌꯨꯝꯁꯤꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯃꯔꯣꯏ, ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯏꯁꯨꯡ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯏꯃꯥ." "ꯏꯆꯥꯅ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯈꯟꯒꯅꯤ ꯍꯥ? ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯒꯤꯁꯨ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯑꯃ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯂꯤꯟ ꯈꯥꯔꯧ ꯃꯥꯕꯨꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯔꯣꯏ." "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯔꯔꯣꯏ, ꯑꯩ ꯀꯅꯥꯕꯨꯁꯨ ꯊꯥꯖꯗ꯭ꯔꯦ ꯏꯃꯥ." "ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯆꯨ ꯃꯥꯟꯅꯕ ꯅꯠꯇꯦ. ꯐꯅ ꯐꯖꯩ ꯍꯥꯏꯗꯨꯅꯁꯨ ꯅꯥꯇꯣꯟ ꯆꯥꯕꯤꯒꯨꯝꯕ ꯂꯩꯔꯥꯡꯗꯤ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯇꯥꯍꯜꯂꯣꯏ. ꯊꯃꯣꯏꯅꯕꯨ ꯁꯦꯡꯂꯕꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯃꯔꯛꯇ, ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯁꯥꯠꯄ ꯀꯕꯣꯛ ꯀꯥꯡꯁꯨ ꯑꯣꯏꯁꯅꯨ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥꯅꯅꯦ ꯈꯨꯟꯒꯠꯀꯅꯤ." "ꯏꯃꯥ, ꯅꯆꯥ ꯂꯥꯟꯈ꯭ꯔꯦ. ꯏꯃꯥꯅ ꯍꯥꯏꯕꯗꯃꯛ ꯅꯆꯥ ꯌꯥꯖꯔꯒꯦ. ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒꯤ ꯇꯥꯠꯀꯤ ꯂꯥꯡꯗ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯉꯥꯎꯔꯔꯣꯏ ꯏꯃꯥ." ꯂꯩꯃ ꯅꯣꯛꯇꯨꯅ "ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ, ꯏꯆꯥ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦ." ꯁꯨꯃꯥꯡ ꯑꯗꯨꯗꯅꯤ ꯊꯣꯏꯕꯤꯅ "ꯏꯇꯥ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯇꯣꯝꯕꯤ ꯁꯅꯥꯁꯦ ꯑꯩ ꯇꯤꯟꯅꯗꯧꯒ ꯇꯜꯂꯕꯅꯤ. ꯃꯥ ꯎꯕ ꯈꯨꯗꯤꯡꯒꯤ ꯊꯩ ꯊꯩꯗꯨꯅ ꯆꯠꯂꯕꯅꯤ." ꯇꯝꯐꯥꯅ "ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯗ꯭ꯔꯣ, ꯃꯥꯒꯕꯨ ꯍꯦꯛ ꯅꯨꯄꯥ ꯎꯅꯕ ꯆꯠꯃꯤꯟꯅꯔꯕ ꯑꯗꯨꯝ ꯀꯥꯏꯅꯔꯦ. ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯀꯌꯥꯝ ꯌꯥꯝꯃꯦ ꯃꯥꯅ ꯀꯥꯏꯅꯍꯜꯂꯤꯁꯦ." ꯁꯅꯥꯔꯩꯅ "ꯅꯣꯏꯁꯨ ꯄꯥꯎ ꯌꯥꯝ ꯇꯝꯒꯜꯂꯦ." "ꯃꯉꯣꯟꯗ ꯌꯥꯝ ꯇꯝꯒꯜꯂꯦꯕ, ꯈꯔ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯜꯂꯤ, ꯈꯔ ꯇꯧꯒꯜꯂꯤꯗꯨ ꯈꯪꯉꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛꯇ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯔꯛꯀꯅꯤꯕ. ꯑꯗꯨꯅ ꯍꯦꯟꯅ ꯅꯣꯏ ꯇꯟꯖꯈꯤꯗ꯭ꯔꯦ." "ꯑꯇꯩ ꯂꯥꯏꯔꯤ ꯏꯇꯥ ꯊꯣꯏꯕꯤ, ꯅꯪꯒꯤ ꯇꯥ ꯆꯥꯎꯕꯗꯨꯕꯨ ꯀꯥꯏꯅꯔꯦ ꯍꯥꯏꯅ ꯇꯥꯏ, ꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯗꯥꯏꯅꯦ." "ꯑꯣ ꯏꯕꯦꯝꯃ, ꯇꯣꯛꯅꯔꯦ. ꯇꯥ ꯆꯥꯎꯕꯁꯨ ꯏꯀꯥꯏꯗꯅ ꯑꯩꯈꯣꯏꯔꯣꯝꯗꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ. ꯑꯩꯁꯨꯅꯦ, ꯃꯗꯨꯒꯤ ꯇꯣꯝꯕꯤ ꯁꯅꯥꯗꯨ ꯊꯣꯛꯅꯤꯡꯕꯅ ꯁꯤꯁꯨ ꯃꯥꯅ ꯊꯣꯛꯅꯤꯡꯕ ꯉꯥꯛꯇꯅꯤ. ꯑꯗꯣ ꯁꯤꯅ ꯁꯤ ꯑꯣꯏꯔꯦ, ꯅꯪꯕꯨ ꯂꯨꯍꯣꯡꯂꯨꯔꯦ ꯍꯥꯏꯅ ꯇꯥꯏ, ꯆꯨꯝꯕ꯭ꯔꯣ?" "ꯍꯣꯡꯂꯨꯔꯦꯗ. ꯏꯅꯦ ꯃꯣꯏꯗꯧꯗꯣ ꯁꯛꯇꯥ ꯌꯥꯝ ꯅꯨꯡꯁꯤꯗꯕ. ꯑꯗꯣ ꯁꯤꯡꯖꯨꯁꯤ ꯍꯥꯎꯇ꯭ꯔꯣ? ꯍꯟꯗꯛ ꯈꯪꯅꯕ ꯇꯥ ꯄꯨꯔꯦꯝꯕꯅ ꯂꯩꯔꯝꯃꯤꯅꯦ." "ꯍꯥꯎꯏ. ꯈꯪꯗꯦꯗ ꯏꯇꯥ ꯍꯣꯏꯒꯤ ꯂꯥꯏꯕꯛꯁꯤꯅ ꯀꯝꯗꯧꯕꯅꯣ. ꯇꯥ ꯄꯨꯔꯦꯝꯕꯁꯨ ꯁꯦꯜꯒꯗꯤ ꯑꯔꯣꯏꯕꯤꯗ ꯄꯥꯏꯕꯅꯤ. ꯑꯗꯣ ꯃꯥꯗꯤ ꯅꯨꯄꯤ ꯊꯤꯔꯗꯥꯏꯅꯦ." ꯇꯝꯐꯥ ꯀꯩꯁꯨ ꯈꯟꯗ "ꯅꯨꯄꯤꯗꯣ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕꯅꯤ. ꯑꯩ ꯍꯦꯛ ꯂꯥꯛꯄꯒ ꯇꯥꯟꯊꯣꯛꯈꯤꯒꯦꯁꯨ ꯍꯥꯏ. ꯕꯦꯝꯃ, ꯅꯨꯄꯤ ꯊꯤꯕꯗꯨꯗꯤ ꯑꯔꯥꯏꯕꯅꯤ. ꯁꯦꯜ ꯄꯥꯏꯔꯤꯗꯨ ꯌꯦꯡꯉꯨ. ꯅꯨꯄꯤ ꯍꯥꯏꯁꯦ ꯁꯤꯅꯤ ꯇꯧꯒꯦꯗ ꯉꯝꯒꯗꯕ." ꯁꯅꯥꯔꯩꯅ "ꯑꯩꯗꯤ ꯇꯥ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯅꯍꯥꯟꯁꯨ ꯅꯪꯒꯤ ꯃꯔꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯊꯣꯡꯒꯥꯟꯁꯤꯗꯅꯦ ꯍꯨꯏ ꯑꯉꯥꯎꯕ ꯁꯥꯗꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ. ꯃꯥꯏ ꯎꯕꯒ ꯑꯩꯁꯦ ꯈꯣꯏꯗꯧ ꯁꯧꯒꯠꯄ. ꯀꯩ ꯊꯣꯛꯑꯦꯅꯕꯨ ꯇꯧꯖꯁꯥ ꯍꯥꯏꯅꯣ ꯈꯪꯗꯦ." ꯊꯣꯏꯕꯤꯅ "ꯑꯇꯩ ꯂꯥꯏꯔꯤ, ꯇꯥ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯒ ꯇꯣꯝꯕꯤ ꯁꯅꯥꯒꯤ ꯃꯃꯥꯒ ꯊꯥꯏꯅ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯔꯛꯑꯦ ꯍꯥꯏꯌꯦ." ꯇꯝꯐꯥ ꯎꯁꯤꯠꯇꯅ "ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯀꯩꯅꯣ. ꯃꯈꯣꯏꯅꯤ ꯖꯨꯔꯥꯃꯥꯏꯅ ꯁꯦꯝꯖꯔꯁꯅꯤ. ꯃꯅꯦꯝ ꯁꯣꯅꯣ ꯆꯨꯕꯤꯃꯒ ꯃꯃꯧ ꯁꯦꯔꯩ ꯆꯠꯄꯤꯃꯒ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ?" ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯇꯣꯝꯕꯤ ꯁꯅꯥ ꯇꯝꯐꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯤꯡꯁꯦꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯣꯝꯕꯤ ꯁꯅꯥ ꯎꯕꯗ ꯈꯔ ꯍꯩꯅꯗꯅ "ꯃꯁꯤꯃꯨꯛ ꯂꯥꯛ ꯃꯥꯜꯂꯦ. ꯇꯥꯍꯧꯕ ꯌꯥꯔꯣꯏ ꯑꯋꯣꯏꯕ. ꯏꯇꯥ, ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯌꯥꯝ ꯀꯦꯔꯝꯃꯤꯅ." ꯇꯝꯐꯥ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ "ꯊꯕꯛ ꯑꯃ ꯆꯠꯀꯦ ꯇꯧꯕꯅꯤ. ꯀꯩ ꯂꯩꯔꯒꯦ ꯅꯪ ꯂꯥꯛꯏꯁꯤꯕꯣ?" "ꯀꯩꯅꯣ ꯏꯇꯥ, ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤ. ꯑꯩꯁꯨ ꯏꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯑꯝꯇ ꯊꯣꯛꯍꯟꯗ꯭ꯔꯦ. ꯑꯗꯣ ꯏꯇꯥ ꯊꯣꯏꯕꯤ ꯍꯣꯏꯗꯁꯨ ꯆꯠꯂꯨꯁꯦ. ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯁꯤꯡꯖꯨ ꯆꯥꯁꯦꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ." "ꯑꯁ, ꯑꯩ ꯊꯕꯛ ꯁꯪꯉꯣꯏꯗ. ꯊꯣꯏꯕꯤ ꯍꯣꯏꯗ ꯑꯗꯨꯝ ꯍꯥꯏꯌꯨ, ꯑꯩ ꯇꯜꯂꯦ." "ꯁꯤꯡꯖꯨ ꯉꯥꯏꯍꯥꯛ ꯆꯥꯕꯕꯨ ꯀꯩ ꯊꯕꯛꯅꯣ ꯏꯇꯥ? ꯀꯨꯏꯔꯣꯏ ꯀꯩꯅꯣ." "ꯑꯁ ꯏꯇꯥ, ꯑꯩ ꯊꯕꯛ ꯂꯩꯌꯦ. ꯀꯣꯟꯅ ꯑꯣꯏꯅ ꯆꯥꯔꯁꯤ. ꯑꯗꯣ ꯑꯩꯁꯦ ꯊꯕꯛ ꯑꯃꯁꯨ ꯆꯠꯊꯣꯛꯀꯗꯕ ꯂꯩꯌꯦ. ꯏꯃꯥꯁꯨ ꯂꯩꯇꯕ." "ꯑꯦ, ꯀꯩ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩ ꯌꯥꯎꯕ ꯌꯥꯎꯔꯗꯤ ꯁꯨꯝ ꯆꯠꯂꯨꯁꯦ." "ꯑꯦ, ꯀꯥꯏꯗꯒꯤꯅꯣ? ꯅꯪ ꯌꯥꯎꯔꯒ ꯅꯨꯄꯥ ꯑꯃꯨꯛ ꯀꯥꯏꯅꯅꯕꯅꯤ. ꯅꯪ ꯍꯜꯂꯣ, ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ. ꯑꯩ ꯌꯨꯝꯁꯦ ꯊꯣꯡ ꯂꯣꯜꯂꯝꯃꯗꯣꯏꯅꯦꯕ. ꯆꯠꯂꯣꯀꯣ." ꯇꯣꯝꯕꯤ ꯁꯅꯥ
Handak matasinggi matao sida matasing na nungaitravani adubu karidi hairuni nungaita adumak mayumda halai. Mana mayumda halakpadadi daimasu mamaga wari sanaduna leirami adubu hana yenglamda adumak imungda sangkirami. Nangbiya, kamdaw sige ay isa nupagi kanbadanya laibam sapama kangdrabani. Yaradi, angangani siya. Amukta luhong binabatawrasi. Layma, ay nangonda thazadabadi nate. Isa ning timdo ay gisu isa gumani. Ay na mangonda isabu tinataw ni haibagisu chingnaba laiti. Aduda masagi pukninggi wa amatandi nang nataturo. Aduga ay isa din niya nung sinungon ka masakhangba nate. Mama ay nasinbada adum yagani. Paredudi nung munini layraganya ay hekta manggol karage. Nang nasu nasanupibu wakal tanaba kara hairoko adudi ay musalagi. Hoy, ay sumliheure ko. Sumdana kongnang makong adudadi, tampana. Tapurimba, ay na pausarunggi sanalik panga makagta sabiyo haibadupo sabiraroidro. Tampa, ay basari kay na haikibrani, ay soitan sadoy ni. Ado, nang ginupi haldo, karong ka na tantoki ki haino ba? Tantokradaw ni kidarogi, nang di ay ko yung nalakpagan, tantokradaw ni. Ado, siyo hitapira mo ba? Nahanang napira mo do, loy kri. Siyo hiwabu kay, siyo isi agagtani. Tampa harausay adumna wari saringay karumdagino kangde ning themdo phatchang silaktuna. Tampa nang toy sigay nasagi punsibu kashulay tanakhanba nang silgyam pami ha. Tampa sauna ning thembo inthok tun hairi. Nang gumba mana aigi punsida asyam yeli sigay ki ay nang pamji nung sidre nang na atopa magalung kibada ay kay sige loy nang nasu ingon yelakat yet kanu harge ta yaratro. Tampa angang masagumna wakhalip tabtawgon ay ni isa yana dun siya. Aduga mo, nasani yadi haiduna, ikundagi skill kayam silokri. Adubo, ay maduda waro ba kasulayte. Tampa, ni luhong na bataw si. Nang nadumay na hayraga, ay ni tiyaga dro. Ha? Ikay kang daba. Luhong ba kayo din niya? Namang da pang manglun. Namang da libliw nupa siya. Nangundagi ba? Nangbu, namtuba nga manupan. Kang lidana. Purembo sitana. Now haygadra, laibog tatamlam da bahay siso. Nungay bahong na din ko. Nadra. Kasyu kalunuda, atopa mahikoyro. Ningthem asawa pataba ngamdaduna porembabu phuba haurai. Anidu punarakpadagi tamphaso pakatna khamdoi. Adubu nupi mana karamnadi ngamluni manaknakpada leiba khunja miyamadu sangsilaktuna anidubu khamdoi. Yaki matung punaramada thuklaktuna ningthembu makoina hakrana puduna sakri. Numit asimaktada porembaga tampagaso jelaklami. Mapurayba na nupi masilay pao si tabada tumbi sauna poremada unsinduna. Nupa nang natawri si kay? Ha? Nang natawri si kay ngay ba? Nasami lay ba nang na nupi si puraga laingne ba? Ay din niya nupi siya hawsima. Yam tun hindo ko natrabadi nang siyang na yung silay ba yaro? Tampadi tumina dumaklay adubu poremba magi mong matawdi ahong manapit tankri. Poremba manang nga sinungay zariba sil tumayam asi ayamba na tumbigi mapamdagi pirakpa sil tum amadi sana lupa mayam adunani. Purembagi ni haibada maral mathum karim talay banati. Snupi, nung da saunu ba? Ay do, yana tawin ba? Pasan na dumlaymin si kay Doki. Tampana, ta puremba, kayo nang nahay do ba? Ay na yung basta iklak pa ka, nang na nupisi tantoki ni haiba na tro. Si, mangagsam si Pyra ka, amta tantok ko ba? Is, kaya ibang si Kido, ay mo tantok ko kayo na. Mashi! Asi hay do na tampabo, pubahaw rai, puremba so, nupi na ngamba oiba na kamdo ba ngamding. Tampadi o kongbu makay kapi asum na mamay mamit kangda makay pangtada thazili. Pangpuda purami tampamadi wahay sa basungamda o kongbu makay kaplami. Hey, kapsan na ba na kanaro? Lay sabi tao nga bi, siyentay siyentok luraga, paamde hadro siya lagtok pa nga bi. Hey, nang naramtsa chumlabadi ay nilang buhay inaon ka na lausin bira mayabat. Ato mo nang di naramtsa sa sumdi niya. Hawsibak, nang munayim na tingadori ba? Aduga, nupi na pananaya, takarabaso, kay daw nung da. Nupaga thoma na natsakpayar, kanglida na. Asum na tampabo, tombi na tawdo na namit si Magdada, mayumda tilamlaba matong hanapawo yung lamda na sa kirami. Masagi matawo sida, ibiyam haldi pakat na masadahan lami, tampaso, toki ba kuding mag, mamadaloy na tamlami, ibiyam hal sauna. Makoy gumana, ibiyam hal ingon dagi karibuhin ge, ay tawke, noong asidangan kisa. Tampakap to na. Ima, nadyamay tiri. Nasana wakal kan taro siya na. Tukli bagang tani, ima, ay nilahan ba ni? Ima,
ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕꯤꯒꯅꯨ ꯕꯦꯝꯃ ꯏꯁꯥꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯉꯁꯤꯗꯒꯤꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯝꯇ ꯈꯜꯂꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯃꯥ ꯅꯪꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯖꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯨꯍꯣꯡꯕꯤꯒꯦ ꯈꯜꯂꯅꯨ ꯏꯃꯥ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗꯨ ꯀꯞꯂꯝꯃꯤ ꯁꯣꯝꯗꯁꯨ ꯅꯤꯡꯊꯦꯝꯒ ꯇꯣꯝꯕꯤ ꯁꯅꯥꯒꯗꯨ ꯃꯃꯥ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯁꯅꯥ ꯇꯝꯐꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯂꯥꯛꯏ ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯍꯔꯥꯎꯅ ꯏꯇꯥ ꯅꯪ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯂꯥꯛꯑꯣ ꯇꯣꯝꯕꯤ ꯁꯅꯥ ꯇꯞꯅ ꯏꯇꯥ ꯑꯩ ꯂꯨꯍꯣꯡꯗꯣꯔꯦ ꯑꯩꯅ ꯏꯇꯥꯒꯤ ꯅꯤꯡꯕ ꯀꯥꯏꯍꯟꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ ꯏꯇꯥ ꯅꯪꯗꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯤꯅꯝꯂꯨꯗꯕꯗꯨꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯕ ꯇꯥ ꯅꯤꯡꯊꯦꯝꯕꯨꯁꯨ ꯅꯪꯒꯤ ꯑꯣꯏꯅ ꯐꯪꯂꯤꯕꯅꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ 이쿠다 방람 머니 맘마 레이테 간도나 이콩나 각톡루베기 이라기 따닝 템나수 나고나 와로바 그슈 레이테바니 이따 나코이 나이부 디나닝 트라바수 아기 루홍무시다디 낭 소이든 라오고 있다 땀파 마타부 콘도나 까피 이따 아이 낭이 마팜다 얌란크리 아이 보험다 깍피유 있다 아이 낭이 루홍무수 이다 라까니 tumbisanasuk kaptuna ita ningol mapoksin ng si Jack sige kathok to na satpa yadaba khongthang amana asuk nugsiban ako ise loina kaina batari ko ita nangkapkano nang nafanalap na laikrabaso maruki maridi kaidang nungdatat pangamloy ako'y stoy na lakdoy ni asum na tampa sanare amadi thoibi makoy mariyedo hana nungainadaba kaya lairabasu khudingmak kautoknaduna tombi sanagi luhongbasida nungaina saruk yarami punsi zupa kainagumsi hainasu makoy marido adumak punkirami